Hairok AC MLA Dr. T.H. Radheshyam na Indo-Myanmar ngamkhai ki border pillar number 127 paring da khundariba khul sing fivam haktheng nana yengsin khrai. MLA sana mahaki outreach program gi saruka moina Ukhrul district ki manung hanjin ba ngamkhai paring da khundariba poi khul amadi atai mafam sing yengsin khibani. Khongchat aduda poi khul gi khunja singa MLA ga wari watai sanaduna ngamkhai paring asida tariba khul sing gi fivam yengsin ki hairi. Khongchat aduga mari leinana MLA Radheshyam na ngamkhai paring asida leiriba mafam asibu semgat sagat ingbagi wafam kaya thamki loinana chingi manung hanjin bat lam sing asi ecotourism gi mafam ta na pik thanbana Manipur bu world map ta purakna ba semgat sagat bagi thabak thoram sing paikhat minasi hairi Panbayabadi poi hariba khulasi Ukhrul district ki awanglom da kilometer humfunipan changsilaga mikok lising ani khara he na khundaba khul amani